कांग्रेस तगी बीजेपी दे चोंगसिनखिबा कांग्रेस के एमएलए तरेट की जजमेंट स्पीकर के ट्रिब्यूनल ना ngasi yaisinदुना राय लाउथोक्लगनी हाइरे अमरोमदा बीजेपी के लेमहौरिबा एमएलए सिंह एनपीएफ चिंगमैरोंग दा लैबा क्लासिक ब्रांडे दा केम तौदुना लेख्रे ngarang बीजेपी दगी एमएलए अहुम रिजाइन तौखबा मतों अमदे एनपीपी के एमएलए मरी एआईटीसी के एमएलए अमा अमदे इंडिपेंडेंट के एमएलए अमना बीजेपी बु सौगत पतोक्तुना कांग्रेस से चंगखबा तुंगदा ngarang दगी बीजेपी के लेमहौरिबा एमएलए तरानिपान नागा पीपल्स फ्रंट के एमएलए मरी चिंगमैरोंग दा लैबा क्लासिक ब्रांडे दा केम तौदुना लेख्रे हाइरे नाकलामरोमदा स्पीकर की ट्रिब्यूनल ना जून की तांग 19 कांग्रेस के एमएलए तरेट की डिस्क्वालिफिकेशन केस की राय लाउथोकनी तौरंबदु ngasi yaisinदुना राय लाउथोक्लगनी मणिपुर के अपुनब सक्तम ngaknaba hotnabada thawaina pontha pikraba athauba athaubi 19 gi mafamda haikat leikat tambaga loinana ngasi United Committee Manipur UCM amade All Manipur United Club Organization amuko ani napun sinduna semba Observance Committee na sinduna Kekrupata 18 suba the Great June Uprising and Unity Day pangthoklei thauramasiga mari leina miyoi kyana Kekrupata laktuna ayu anganbadagi hauna athauba singi mafamda haikat leikat tamkhe United Porompat Baruni Road Organization UPBRO Imphal East Sinduna ngasi 18 suba the Great June Uprising Unity Day Observation June 19 gi haikat leikat ki thoromama ngasi Eastern Youth Development Association EYDA gi community hall pangthokre Porompat Baruni Road ta leiba club 18 yoiba apunbulub UPBRO na sinduna pangthokiba June 19 gi haikat leikat ki thoram aduda engkomja lesingani supna amagi June 19 da iramdam Manipur gi ngamkhai amasong apunba sakam kanna bawna laikhidraba athauba singi photo da miyam na haikat leikat tamkhe Manipur gi ngamkhai ngaknaba honabada thawaina pontha pikraba athauba thaubi 19 da ikai khumna bot poina ngasi uripok khoisnam laikai de leiba khoisnam laikai Youth Development Committee ki community hall so haikat leikat tambage achamba thawamama pangthokre tharamadуда COVID-19 dagi ngakthoknaba chana kangwon singna nachakhi amadi arakpa miyoi khudingmakpu face mask amadi hand sanitizer yentokhi Taramapan suba the Great June Uprising Unity Day Observation gi thoram the Great June Uprising Unity Day Observation Committee ga kusomnaraga Manipur gi apunba saktam kaibe yaroi haibu wakhalonda laumi sinmi apunba lok Bisnupur district na sinduna Ningthaukhong Public Park ta ngasi pangthokre Sangeet Natak Academy New Delhi ki meeting makhada Thoubal District Wari Liba Association na sinduna Ramayan Uttarkana haiba hiramda numit 10 ni chupna chathagadaba Wari Liba Festival ngarangdagi 10 thada leiba Bir Surmangol Sarmagi mandapta hodukre